aduga ngasigi Nambol Pera Festival asida lengbirakliba mayam pumnamakta nokpadegi artist sing loinana ojar Rohini Kumar ga loinana wari sanajaba asida aina hangbada watpa Bora Festival gi organizers singna mayam asidagi haijabada hangjabada watpa sing adu aikogi volunteer sing FM mic paidana machi da leire aduna kana gumba singna artist sing da adugi konjel taningi bo hairabasu natragana adu sabiyo bo hairabasu natragana kamdawna stage yawrakibano haibagi wari bo oirabasu pumna maksu hairiba thauram asida hakthengna yawba yagani aduna aikogi volunteer sing FM mic paidana leiriba sing aduda kanagumba singna karigumba sing khangning ba leirabasu thauram asida adumak hakthengna saru yabisi haiba wafam sima haijari aduga mathang sidi oja da laksage oja nokpadi horokpagi wari si matik amatang haibi si artist sing sina horen magi performance tu pirak pada oja gi nokpadi horokpagi wari si khanglagadi hena nungai gane adana khali mayam sida au ai haibi da haijage do ergaso aina sigi sumba stage asida lairiba mayam sina aina nokpadi gi matang da yam sang na hairubada madu ai ka hena nungai ne haibisu ai thajaba wali ngonda aduna ai tentak na dum haijage pani nokfade si ingsok lising ama samapan maudra mari 1994 gi September gi tang kun manga da release tau bibani number di June tha da nambani masigi mangoi na 1993 da Manipur da Durdarshan Kendra ihan hana lakpani Durdarshan Kendra na Manipur da hek sapung lakpada ekhoi su Durdarshan da thokning ba TV da thokning bagi isada hidden talent ama leirambadu sakai rakpagi tanja oi matau karam tongna Durdarshan da natraga television mamang da thokadage habisgi wakhal sidagi aisu program semba horopani isana angang oin ngai su nokning bagi kari khara lila dharma yingakpa aduna adugi wakhal oldu da 1994 gi February tha da ihan hana kogi Durdarshan da Fagi gi skit kara semna bagi tanja makak aina phangba ado youth variety program ni yan hanba February 1994 madu the youth variety program ai sa maksu ek tok jabani koi nokfade volume 1 da yaw khiba thamal song badu thokba nokning ba thokdok madu yaw ba khara mane aduga atopa artist khara maga pullaga youth variety program maduna yan hanba nokfade ni nokfadegi mapa mapu for da haitare adu matungda nokfade si 1994 gi September kumanga da film moina yana na thokibane director isamak na act tawbigi ba tour slide yepra yepa dagi mai de he kapak pagi uja hogi nokfadi se da tamo makhata na yamna nungai ba nokning ba singsigi marakda yamna thamoi sokpa duga hanjin kayarak hana wakal khalan bangam badu makan gi phagi matang sing chu yawi amatang panjaba targadi rickshaw mang ki bagi matang do rickshaw mang badagi kappa ama leina na bukona ringai da kappa phangau da bani haibedo hoji manipur gi oriba phibam sida ima ipa leitraba kanda sorat sona na bohona bada aikoi gi awaba pongdok na bagi matam phawbada leitaba waringai manung sida kappa phangdaba asigumba singasi tamogi phagi siga yamna chanai aduna sigi asigumba phagi singa sina masi kaktan natana atopa maram sing da su sizina khre tamona ado masigi maram da su kitang haibiu punna kapminna ba haibani jaki nokfade volume 4 da yawbani Joseph ne Rangilal ne Rajen ne adgi Farooq ana muslim gi actor amagi yawrami moina act to gi ba punna kapminna ba haiba skit masa makangni taseng badi wari du di khoi sai wari nate mapalamgi wari ni mapalamgi wari do aina khoi sai da pusillaga script oina semtokpani madugi do yam hit oiki ado hit oimandana aina su masin dungai na khalaga AIDS awareness campaign gi 2011 da Manipur State AIDS Control Society na nokfade gi kangbu se miam da AIDS ki paujel piba thabak lom da sangse na khoi da khudong chabom khak piba madugi thokdang do lobo ina hojiki wari se ina wari si punna kapasiti sta loina mak AIDS si karino matau karam tongna AIDS khoi ta sanghal loi take haibasi loina mak yawba adugumba phagi ma miyamna su yam pamna street ta yengkiba wari ni haiba tare aduga
ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗꯤ ꯀꯝꯗꯧꯅ ꯈꯣꯝꯃꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯇꯥꯃꯣꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯃꯩꯇꯩꯂꯣꯟ ꯈꯪꯕꯁꯤꯡ ꯄꯨꯝꯅꯃꯛꯅ ꯇꯥꯃꯣꯒꯤ ꯈꯨꯔꯥꯏ ꯊꯧꯗꯥꯝ ꯂꯩꯀꯥꯏ ꯈꯪꯗꯅ ꯂꯩꯔꯦ ꯇꯥꯃꯣ ꯏꯁꯥ ꯈꯪꯗꯅ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯃꯥꯡꯗ 1993ꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯂꯩꯔꯝꯕꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯈꯣꯝꯖꯤꯟꯕꯗ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯔꯝꯒꯅꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯌꯥꯝ ꯅꯤꯡꯁꯤꯡꯁꯤ ꯃꯥꯌꯣꯛꯅꯩ ꯌꯥꯝ ꯃꯥꯌꯣꯛꯅꯩ ꯑꯍꯥꯟꯕꯗꯤ ꯇꯧꯕꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯗꯨꯔꯗꯔꯁꯟꯅ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯤ ꯂꯩꯕꯁꯤꯗ ꯇꯣꯈꯥꯏ ꯇꯣꯈꯥꯏꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯆꯥ ꯃꯆꯥꯁꯦ ꯑꯩ ꯑꯗꯨꯝ ꯌꯥꯎꯕ ꯍꯧꯔꯦ ꯑꯗꯨꯅ 1993 ꯃꯁꯥꯃꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯗꯕꯜ ꯒ꯭ꯔꯦꯖꯨꯑꯦꯠ ꯏꯟ FTI ꯃꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯋꯥꯈꯜ ꯇꯧꯕꯤꯔꯝꯃꯣꯏ ꯐꯤꯂꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ FTI is a training institute ꯌꯥꯗ ꯄꯨꯅꯦꯗ ꯂꯩꯔꯤꯁꯦ FTI ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯗꯕꯜ ꯒ꯭ꯔꯦꯖꯨꯑꯦꯠ ꯐꯪꯕꯁꯦ ꯃꯅꯤꯄꯨꯔꯗ ꯃꯤ ꯑꯃꯈꯛꯇꯅꯦꯕ ꯒ꯭ꯔꯦꯖꯨꯑꯦꯠ ꯐꯪꯕ ꯌꯥꯝꯅꯁꯨ ꯇꯥꯡꯕ ꯃꯅꯤꯄꯨꯔꯗ ꯐꯤꯂꯝꯒꯤ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯡꯁꯦ FTI ꯄꯥꯁ ꯇꯧꯔꯒ FTIꯗ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯔꯒ ꯂꯩꯕ ꯃꯤꯁꯦ ꯃꯁꯤꯡ ꯊꯦꯛꯄꯗ ꯌꯥꯝꯅ ꯋꯥꯕ ꯀꯩꯅꯣꯅꯦꯕ ꯁꯥꯎꯟꯗ ꯂꯩꯔꯝꯃꯤ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯩ ꯏꯗꯤꯇꯤꯡꯒ ꯗꯤꯔꯦꯛꯁꯟꯒꯗ ꯃꯤ ꯑꯃꯈꯛꯇꯪꯅ ꯑꯣꯖꯥ MA ꯁꯤꯡ ꯑꯅ ꯃꯥꯏꯕꯝ MA ꯁꯤꯡ ꯑꯩꯈꯣꯏ ꯅꯝꯕꯣꯜ ꯃꯥꯏꯀꯩꯗꯒꯤ ꯍꯣꯡꯒꯠꯈꯤꯕꯅꯤ ꯃꯥꯏꯕꯝ ꯆꯤꯡꯅꯤꯡꯗꯒꯤꯅꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯤ ꯃꯍꯥꯛꯁꯤ ꯗꯕꯜ ꯒ꯭ꯔꯦꯖꯨꯑꯦꯠ ꯏꯟ FTIꯅꯦꯕ ꯑꯗ ꯃꯥꯅ ꯑꯥꯗ ꯇꯧꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯅꯨꯡꯗꯨꯗ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥ ꯈꯔ ꯇꯧꯖꯔꯒ ꯀꯩꯅꯣꯒꯤ ꯑꯣꯔꯤꯌꯦꯟꯇꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛ ꯊꯥ ꯑꯃꯈꯛꯀꯤ ꯇꯧꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯂꯥꯏꯕꯛ ꯐꯗꯅ ꯇ꯭ꯔꯦꯅꯤꯡꯗꯨ ꯌꯥꯎꯔꯨꯕꯅꯤ ꯌꯥꯎꯔꯨꯕꯗꯨꯗ ꯉꯁꯥꯏꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯗ ꯃꯗꯨꯗꯒꯤ ꯅꯣꯛꯐꯗꯦ ꯚꯣꯂꯨꯝ 1ꯗ ꯌꯥꯎꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯥꯁ ꯃꯦꯗꯤꯌꯥ ꯑꯦꯟ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯃꯃꯤꯡ ꯊꯣꯟꯕꯅꯤ ꯃꯗꯨꯗꯩꯗ ꯌꯥꯎꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯑꯗꯨ ꯉꯥꯛꯇꯅꯤ ꯅꯣꯛꯐꯗꯦ ꯚꯣꯂꯨꯝ 1ꯗ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕ ꯃꯇꯝꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯑꯗꯨꯗ ꯑꯌꯥꯝꯕ ꯌꯥꯎꯕꯅꯤ ꯃꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯥꯄꯨꯔ ꯀꯧꯕ ꯑꯃꯈꯛꯅ ꯖꯣꯁꯦꯞꯀ ꯔꯪꯒꯦꯂꯥꯜꯒꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯄꯣꯔꯛꯑꯒ ꯃꯣꯏꯁꯨ ꯌꯥꯝꯅ ꯇꯦꯂꯦꯟ ꯂꯩꯕꯅꯤ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯅꯣꯛꯐꯗꯦ ꯚꯣꯂꯨꯝ 1ꯁꯤꯗ ꯌꯥꯎꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯍꯥꯟꯕꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯣꯝꯈꯤ ꯑꯗ ꯑꯩꯉꯣꯟꯗ ꯅꯣꯛꯐꯗꯦ ꯍꯧꯒꯠꯂꯛꯄꯒꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃꯈꯛꯀ ꯂꯩꯖꯩ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣꯗ ꯑꯅꯧꯕ ꯍꯧꯗꯣꯛꯄ ꯍꯥꯏꯕꯁꯦ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯐꯥꯒꯤ ꯄꯨꯕ ꯃꯤꯁꯤꯡꯁꯦ ꯑꯩ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯒꯦꯀꯣ ꯇꯥꯛꯄꯤꯌꯨ ꯏꯄꯣꯝꯒꯤ ꯌꯪ ꯂꯥꯎꯕ ꯃꯇꯝꯒꯤ ꯑꯗꯨꯝꯕ ꯇꯥꯏꯃꯤꯡꯅꯦꯕ 1993-94ꯁꯦ ꯑꯣꯖꯥ ꯇꯣꯝꯕꯤ ꯆꯥꯎꯕ ꯕꯥꯕꯨ ꯒꯨꯖꯔꯥꯖ ꯈꯨꯔꯥꯏꯒꯤ ꯃꯪꯂꯦꯝ ꯑꯗꯒꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏꯕ ꯈꯔ ꯑꯃꯒ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯐꯤꯂꯝꯗꯒꯤ ꯂꯝꯖꯥ ꯄꯨꯁ꯭ꯔꯥꯝꯗꯒꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕ ꯐꯥꯒꯤ ꯄꯨꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯣꯖꯥ ꯃꯪꯂꯦꯝꯁꯦ ꯇꯥꯃꯣ ꯃꯪꯂꯦꯝ ꯁꯤꯃ ꯂꯩꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯐꯝꯄꯥꯛꯇ ꯙꯅꯕꯤꯔ ꯃꯄꯥ ꯂꯩꯇꯅ ꯐꯧꯒꯠꯄ ꯃꯇꯝꯅꯤ ꯌꯥꯝ ꯀꯟꯅ ꯙꯅꯕꯤꯔꯁꯦ ꯃꯥꯅꯤ ꯅꯥꯔꯣꯟ ꯈꯣꯡꯊꯥꯡꯒꯤ ꯀꯟꯅ ꯐꯧꯒꯠꯄ ꯃꯇꯝꯅꯤ ꯑꯗꯩ ꯃꯊꯪꯗ ꯑꯃꯨꯛ ꯏꯒꯤ ꯃꯍꯥꯎ ꯍꯥꯏꯔꯤꯕ ꯂꯤꯂꯥꯁꯤꯗꯒꯤ ꯍꯦꯛꯇ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄꯣꯄꯨꯂꯔꯤꯇꯤꯁꯦ ꯍꯦꯛꯇ ꯅꯣꯡꯗꯣꯜ ꯊꯛꯅ ꯋꯥꯡꯅ ꯂꯩꯕ ꯇꯥꯏꯃꯤꯡꯅꯤ ꯍꯦꯃꯟꯇꯒꯤ ꯑꯩꯅ ꯅꯣꯛꯐꯗꯦ ꯄꯨꯊꯣꯛꯄ ꯃꯇꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗ ꯐꯥꯒꯤ ꯇꯧꯕ ꯃꯣꯏꯁꯤꯡꯁꯤ ꯂꯩ ꯑꯗ ꯑꯩꯅ ꯈꯟꯖꯕ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯅꯣꯛꯐꯗꯦ ꯏꯅꯧ ꯅꯧꯕ ꯐꯥꯒꯤꯒꯤ ꯑꯗꯨꯒꯨꯝꯕ ꯐꯣꯔꯃꯦꯠ ꯑꯃꯈꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯗꯣꯏꯅꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯁꯛꯁꯦꯁ ꯑꯣꯏꯕ ꯇꯥꯔꯗꯤ ꯃꯣꯏ ꯌꯥꯎꯗꯅ ꯇꯧꯔꯤꯅꯤꯅ ꯍꯥꯏꯈꯤꯅꯤ ꯃꯁꯤꯗꯤ ꯑꯩ ꯇꯣꯈꯥꯏꯕ ꯑꯩꯒꯤ ꯑꯣꯏꯕ ꯑꯃꯈꯛ ꯂꯥꯏꯕꯛ ꯌꯦꯡꯅꯤ ꯃꯣꯏ ꯌꯥꯎꯗꯕꯤꯗ ꯏꯅꯧ ꯅꯧꯕ ꯑꯥꯔꯇꯤꯁ ꯉꯥꯛꯇ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖꯤꯡ ꯑꯦꯇꯤꯇ꯭ꯌꯨꯠ ꯑꯃꯗꯤ ꯂꯩꯈꯤ ꯑꯗꯨ ꯂꯩꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯒꯤ ꯅꯣꯛꯐꯗꯦ ꯚꯣꯂꯨꯝ 1ꯗ ꯐꯥꯒꯤ ꯇꯧꯕ ꯃꯤ ꯀꯅꯥꯝꯐꯥꯎ ꯌꯥꯎꯔꯝꯃꯣꯏ ꯍꯧꯖꯤꯛ ꯚꯣꯂꯨꯝ 1 ꯌꯦꯡꯕ ꯃꯇꯝꯗ ꯍꯣꯏ ꯍꯥꯟꯅꯅ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯕꯁꯤꯡ ꯐꯤꯗꯥ ꯌꯥꯎꯗꯦꯕ ꯐꯪꯉꯕ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯣꯟꯁꯦꯞꯇꯨꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯅꯤ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯦꯟꯅ ꯈꯪꯖꯅꯤꯡꯕꯁꯤꯗꯤ ꯇꯤꯟꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯈꯪꯕꯁꯨ ꯀꯣꯡꯒꯥꯏꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕꯁꯤꯡꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ MDUꯒꯤ ꯑꯥꯔꯇꯤꯁ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝꯗ ꯃꯃꯥ ꯁꯥꯕꯤ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯐꯥꯎꯔꯤꯕ ꯏꯆꯦꯃ ꯃꯣꯙꯨꯕꯂꯥ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ
ꯏꯅꯥꯎ ꯅꯨꯄꯤꯁꯤꯡꯅꯤ ꯅꯣꯛꯐꯗꯦꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯏꯆꯦ ꯃꯆꯨ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯂꯣꯏꯅ ꯇꯣꯠꯅ ꯑꯗꯨꯃꯛ ꯍꯧꯔꯛꯏ ꯅꯣꯛꯐꯗꯦꯒꯤ ꯄꯥꯔꯠꯁꯤꯡꯗ ꯑꯗꯨꯃꯛ ꯎꯈꯤ ꯑꯗꯣ ꯏꯆꯦ ꯑꯃꯗ ꯑꯣꯖꯥꯅ ꯀꯝꯗꯧꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈꯪꯕꯤꯅꯤꯡꯉꯤꯁꯦ ꯏꯅꯥꯎꯅꯨꯄꯤꯗ ꯀꯝꯗꯧꯅ ꯗꯤꯔꯦꯛꯁꯟ ꯄꯤꯒꯦ ꯍꯥꯏꯕꯁꯤ ꯉꯁꯥꯏ ꯑꯁ꯭ꯋꯥꯏꯗꯒꯤ ꯈꯪꯅꯤꯡꯗꯅ ꯑꯗꯨꯃꯗꯤ ꯁꯣꯏꯗꯅ ꯍꯪꯕꯤꯌꯣꯗꯅ ꯍꯥꯏꯔꯛꯄꯅꯤ ꯑꯣꯖꯥꯗ ꯃꯁꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯍꯪꯕꯁꯨ ꯌꯥꯕ ꯋꯥꯍꯪ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯣꯙꯨꯕꯂꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯅꯨꯄꯥ ꯇꯔꯨꯛꯅꯤ ꯇꯔꯨꯛꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒ ꯍꯦꯛ ꯊꯪꯅꯕ ꯑꯍꯨꯝꯁꯨꯕ ꯗꯨꯔꯗꯔꯁꯟ ꯀꯦꯟꯗ꯭ꯔ ꯏꯝꯐꯥꯜꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯄꯦꯛꯁ ꯑꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯣꯏꯕ ꯕ꯭ꯔꯖꯕꯤꯗꯨ ꯊꯧꯗꯥꯝ ꯃꯁꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅꯤ ꯑꯗꯨꯅ ꯃꯥꯒ ꯑꯩꯒ ꯂꯩꯅꯒꯗꯧꯔꯤꯁꯤ ꯃꯣꯙꯨꯕꯂꯥꯒ ꯑꯁꯦ ꯑꯩꯉꯣꯟꯗ ꯏꯇꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯅꯦ ꯑꯥꯔꯠ ꯑꯩꯁꯤꯒꯤ ꯌꯥꯝ ꯇꯣꯈꯥꯏꯕ ꯑꯃꯈꯛ ꯂꯥꯛꯏꯁꯦ ꯐꯤꯜꯗꯨꯗ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯦ ꯑꯩꯅ ꯗꯤꯔꯦꯛꯇꯔ ꯃꯥꯅ ꯑꯥꯔꯇꯤꯁ ꯑꯦꯛꯇꯔꯅꯦꯕ ꯑꯇꯩ ꯔꯤꯂꯦꯁꯟꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯀꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯅ ꯗꯤꯔꯦꯛꯇꯔ ꯑꯃꯅ ꯑꯥꯔꯇꯤꯁ ꯑꯃꯗ ꯄꯤꯕ ꯔꯤꯂꯦꯁꯟꯗꯣ ꯑꯗꯨ ꯂꯩꯈꯤꯕꯅꯤꯅ ꯑꯗꯣꯝꯗ ꯇꯧꯔꯒ ꯆꯪꯁꯤꯟꯈꯤꯕꯅꯤꯅ ꯄꯨꯡꯉꯥꯎ ꯉꯥꯎꯃꯤꯟꯅꯈꯤꯕꯅꯤꯅ ꯂꯣꯏꯅꯃꯛꯁꯦ ꯑꯗꯨꯅ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯋꯥꯗꯦ ꯍꯣꯏ ꯑꯣꯏꯅꯕ ꯈꯤꯇꯪꯕꯨꯗꯤ ꯂꯩꯀꯣ ꯑꯣꯏꯅꯕ ꯈꯔꯗꯤ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯣꯝꯗ puthokga ꯂꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯔꯤꯜ ꯂꯥꯏꯐꯀꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯗꯨꯗ ꯀꯥꯏꯗꯅ ꯑꯗꯨꯝ ꯊꯝꯃꯒ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯑꯦꯠ ꯗ ꯇꯥꯏꯝ ꯑꯣꯐ ꯁꯨꯇꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯔꯤꯂꯦꯁꯟꯗꯣ ꯑꯥꯔꯇꯤꯁꯀ ꯗꯤꯔꯦꯛꯇꯔꯒꯤ ꯔꯤꯂꯦꯁꯟꯗꯣ ꯑꯗꯨꯗ ꯊꯝꯃꯒ ꯑꯩꯈꯣꯏ ꯋꯥꯛ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯤꯡꯉꯤꯁꯤ ꯏꯅꯥꯎꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯀꯣꯛ ꯈꯨꯃꯝꯒꯅꯤ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗꯅꯦꯕ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗꯗꯤ ꯏꯅꯥꯎꯅꯨꯄꯤ ꯏꯇꯩꯒꯤ ꯃꯥ ꯑꯥꯔꯇꯤꯁꯅꯤ ꯑꯣꯖꯥꯅ ꯗꯤꯔꯦꯛꯇꯔꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯠꯌꯦꯡ ꯑꯁꯣꯝꯗ ꯋꯥꯈꯜꯂꯣꯟ ꯑꯁꯣꯝꯗ ꯆꯪꯉꯒ ꯍꯥꯏꯔꯤꯕ ꯃꯥꯏ ꯄꯥꯛꯑꯕ ꯐꯤल्मꯁꯤꯡ ꯑꯁꯤ ꯃꯅꯥꯎꯅꯨꯄꯤꯅ ꯑꯦꯛ ꯇꯧꯔꯒ ꯃꯇꯩꯅ ꯗꯤꯔꯦꯛꯁꯟ ꯄꯤꯗꯨꯅ ꯄꯨꯊꯣꯛꯈꯤꯕꯅꯤ ꯃꯌꯥꯝꯅ ꯌꯦꯡꯃꯤꯟꯅꯈꯤꯕꯁꯤꯡ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯐꯝꯁꯤꯡꯁꯦ ꯇꯥꯕꯗ ꯃꯔꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕꯁꯤ ꯃꯔꯛ ꯃꯔꯛꯇ ꯄꯔꯐꯣꯔꯃꯦꯟꯁ ꯃꯆꯥ ꯃꯆꯥ ꯄꯤꯕꯅ ꯐꯒꯗ꯭ꯔꯥ ꯑꯩꯗꯤ ꯍꯥꯏꯒꯦꯁꯨ ꯈꯜꯂꯝꯕꯅꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯦ ꯑꯩꯅ ꯋꯥ ꯉꯥꯡꯕꯁꯤꯗꯤ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯇꯥꯅꯤꯡꯉꯣꯏ ꯃꯈꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯁꯤꯡꯗꯨꯅꯤ ꯑꯗꯨꯅ ꯃꯣꯏꯔꯣꯝꯗ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯟꯁꯦ ꯑꯣꯖꯥꯗꯒꯤ ꯈꯪꯅꯤꯡꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯤ ꯑꯗꯣ ꯑꯍꯥꯟꯕꯁꯤꯗꯤ ꯇꯥꯃꯣ ꯀꯨꯕꯦꯔꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯡ ꯍꯧꯗꯣꯛꯄꯒꯤ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ ꯇꯥꯃꯤꯟꯅꯁꯤ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯗ꯭ꯔꯤꯉꯩꯗ ꯇꯥꯃꯣ ꯊꯤꯌꯦꯇꯔꯗ ꯑꯗꯨꯒ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯑꯦꯛꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯃꯥꯏ ꯊꯨꯒꯥꯏꯌꯨ ꯁꯤ ꯍꯦꯛ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯅꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯍꯥꯏꯕꯤꯔꯝꯒꯅꯦꯕ ꯑꯁ ꯅꯃꯥꯏꯗꯣ ꯊꯨꯒꯥꯏꯌꯨꯅꯦ ꯑꯦꯛꯇꯤꯡ ꯇꯧꯅꯦꯅ ꯑꯗꯣ ꯇꯥꯃꯣꯒꯤ ꯈꯥꯡ ꯁꯥꯔꯦ ꯑꯗꯨꯗꯤ ꯄꯨꯔꯥ ꯃꯥꯏꯁꯦ ꯅꯤꯡꯒꯥꯏꯍꯜꯂꯦ ꯑꯗꯣ ꯃꯗꯨꯗ ꯑꯃꯨꯛꯀꯁꯨ ꯊꯨꯒꯥꯏꯌꯣꯅ ꯍꯥꯏꯔꯛꯈꯤꯕ ꯂꯩꯕ꯭ꯔꯥ ꯗꯥꯏꯔꯦꯛꯇꯔꯒꯤ ꯍꯣꯏ ꯑꯩꯒꯤ ꯑꯦꯛ ꯇꯧꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯡꯒꯤ ꯃꯇꯥꯡꯁꯤ ꯌꯧꯔꯛꯄꯗ ꯇꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯡ ꯑꯦꯔꯤꯌꯥꯗꯨ ꯌꯧꯅꯅꯕ ꯍꯣꯠꯅꯧ ꯑꯣꯏꯅ ꯍꯦꯛ ꯍꯦꯛ ꯇꯥꯛꯄꯤ ꯑꯗꯨꯅ ꯗꯥꯏꯔꯦꯛꯇꯔꯒꯤ ꯑꯄꯥꯝꯕꯗꯨꯅꯦꯕ ꯑꯗꯣ ꯅꯃꯥꯏꯗꯣ ꯈꯔ ꯍꯦꯟꯅ ꯊꯨꯒꯥꯏꯌꯨꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯉꯁꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗꯩꯁꯤꯗ ꯇꯥꯃꯣꯒꯤ ꯃꯥꯏꯗꯣ ꯑꯃꯨꯛꯇꯪ ꯄꯨꯂꯞ ꯊꯨꯒꯥꯏꯊꯣꯛꯄꯤꯔꯝꯕ ꯌꯥꯔꯒꯗꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯨ ꯍꯧꯕꯤꯔꯁꯤ ꯌꯥꯏ ꯑꯩ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃ ꯄꯤꯕꯤꯔꯛꯄꯗꯨ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕ ꯑꯩ ꯃꯇꯝꯗ ꯇꯔꯥꯝꯅ ꯇꯥꯃꯣ ꯑꯣꯛꯆꯔꯤ ꯍꯧꯒꯠꯄꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯑꯩꯒꯤ ꯑꯦꯛꯇꯤꯡꯁꯤ ꯑꯩꯒꯤ ꯌꯦꯠꯇ ꯐꯝꯕꯤꯔꯤꯕ ꯑꯩꯈꯣꯏ ꯁꯥꯔ ꯔꯣꯍꯤꯅꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯁꯤꯅ ꯑꯩꯒꯤꯗꯃꯛꯇ ꯑꯣꯏꯅ ꯁꯦꯝꯕꯤꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯈꯥꯡ ꯁꯥꯔꯦ ꯍꯥꯏꯕ ꯏꯁꯩꯗꯨꯅꯤ ꯃꯌꯥꯝ ꯂꯧꯕꯤꯁꯤ ꯈꯥꯡ ꯁꯥꯔꯦ
Pema nangi khang che acha thao bu hai ba yarak lani Ho khang chare Pema nangi khang che acha thao bu hai ba yarak lani Shanam ngau ro til ho ngau ro tej pata ngau ro Ching ngau ro machu ngau ro maru marang ngau ro Ho sanam ngau ro til ho ngau ro tej pata ngau ro Ching ngau ro machu ngau ro maru marang ngau ro Thum morok nam hallu mahau laina ngau khayu Thum morok nam hallu mahau laina ngau khayu Jerang che tan tanangam shinge khang chare be manangi khang che acha thao bu hai ba ya lani acha thao bu hai ba ya lani acha thao bu hai ba ya lani Hey, thank you. Mathangi performance sing di mayam gi lakpiri pasing sino sunungai na pa chigi marakta amokudi tamoga koina khangjaning pasing du tamodagi hangjage ado artist sing se tamu microphone se pulap sina thoki bana apa tu mal Check, hello, check. Thagusari Nopodegi side tagi hoina ngasigi Bora festival bu miyang taba lakpiri ba khwai pumna makpo ani subo hoina ai amadi kanta yambem ka loina na ani pun ba khudon tokjugi soi khilan ki ba yauro ka so mayam na ngapiyo Muktada langsung biriba khwai puna mapu taram noksari nolupu sari tasing na kano ngasai dagi mayam ko yoja made ko imro pak dagi made yoja dagi sai tabi kraba matung sidadi lila da ngaktang amuk pungning cincin jage lila ni na khalaga ngaktang mu yengminasi tawis Sing tempo pi magi bi khai Sosai Lela sibu ibir pa imois namba Lela sibu lamjing lamdak pina pa ikoy kway jawari panaba Lela si sa liba sa isumala state council na lobong matamda Ani isu pa manapran kabalilani Ngasi sabami amang ta sarja matamda Asoy ba ngamba kuni bang ngakpiyo Lowi na silila Mai bado Mai bido Mapuroy bada Lai haro pergi konten Lai haro pergi konten Lai haro pergi namada Lai haro pergi namada Mi haro ba Taning delepa Mona Lisa gi ek pasakjang Thawai nungai tabakanana yeng matamda Thawai nungai triboy maning ba Thawai nungai bakanana yeng matamda na Thawai nungai biruoy maning ba Kari kanai Ay ginupi tabalayga Imagi malim Imalai Imasuni Lay harapam dudagi Thulakpani Adubu Nung sinani Ururururururu Hai tarakpa Nung surabani nang hayang sa tupalay thuri Adubu ni Nung hangkiba tanjaji yengbaga
ima si yum yong na balai ni si lai haro pam te ki ni ima na pura iba lai ki hirang lirang karasi saro kai dorki hima makui baba เฮ้ยทำอะไร ngasi su yung ngau tu na lai birami ทำอะไร hai bi moi baba ทำอะไร unthok pani do ko saita ทำอะไร kari no mi nangin na sa ano pasa nangin na sa ano pasa like pa bale falo ai ki samalimbu kari do bugi lai rik pa bali bhan ga dori ba เอาจริงมาตับได้ like ปากระดงตัวริบ้า kari no moi baba bu ngau ro bro masawi ba kaya na mahi masing mapangpa na hira ba matungda mama mapawi ba ikun na nungai na lai ga dori ba natro adu ga samalimbu lai rik pa bali phalo hari bisbu makoi baba bu ngau ro bra ipi ไอ้คนที่ไล่เดี๋ยวนี้นะอยู่แต่ไล่ชูเลยนะสารการกิทับจุพังเดะประชาชนไปจำนี้นะอยู่แต่ไล่ชูเลยเนี่ยตัวคนไล่ไก่ตากุกุนเต้าเช่ nati ta bukul jaw bukai do ra gini ปารายามพาดะบะปารายามพาดินะมานาเลยนะคุปักทาริมินะยังงูเอาจิกที่ปุงอิสัยปลาจะกอยเต้านะกะเตการีตองนะเอาจิกที่สังงานกีฬาสมบูรณ์ทับงมันดะบะสังงานกีฬาสมบูรณ์ทับงมันดะบะไม่มาป้าเสียวจิกที่สังกอมเยาวประจาดะบราลุกทับดิพันเดดนะ wo do bani na moi baba da hai bini si ta bukul jaw do ne sarkar ki thabak kak sungai le di yar rui moi baba suna khong ti ko sunati nami ta mu sunati kari no thaba ma ho na bi do na yum si ki mai purong na ba ai ki mateng do so ho na bi ra ba ti phai de na yu de thak na le ra ka kari bu ka na ri ki ho ya ra ga ti ni yu do thak pi ru na noi ba ho jing ma tam da ni yu thak pa sin si kulai pai ba police commando singna tana da no mai na ka pe ba ni ya ra ga ti yu do thak pi ru no kai do ki กันนาย police กันนายนารอนมาคุยสิ่งดูนี่ไอ้นี่อยู่ที่ไงถึงนี่บ้า kari moi baba ti kai do ba ki yu thak pa nang ga mi ki police commando ko ti thing ne ni no hayu ni มวยชูมีฮัดเปลปอไอ้ชูอยู่ทักเปลปไงนะไอ้ดูริบ้า uthok pa ni de ko saita yu ngau pa mi ka wan sin na de no wari sa ba si ni wa ka si lui ing mai จุมีอีบ้านนี่ดูงังนั่นเลยดิมายามสู้วารัมไปยัยลอยเชลซี asing mani moi baba sune lepiro yu thak pa do lepiro ai sune le ya ro ba ki thogon do tok zarur ki adu makha ta ba su yam lai ri ba ni na amu po thar ji to ko moi baba thank you มาทั้งดามีอัมเดชินเจอรีเมมิครีอาร์ติสปารีน่ะมามังเดสากิวสิงดีบอนีชาบดามีอัมนายามนะเฮน่ะยาบิคราบานีอดุกะสุมังลากิสูร์จิงเลนทิยามอาริบสิงสีปารีน่ะเฮกชาบานีงสีการีชาบิกัดเกะให้ไปดูดีมาอัมน่ะปามเบลเลสุดมาให้บิโรอดุกะปารีน่ะสูเซมดนะงสีกิสเตย์ดับ performance บิโรเกะให้ดนะลักปัสิงอดุngasi miya mamang do utpin na bagida magta haijari Yam tingin nuai, kasi niya ko'y pura festival. Ay pura festival, ay pura samlak. Kaya nung ko'y pura samam ni minim tuudi. Ay sabi pa kanya ni pura dalo yung ngawla yung so. Ako'y nung pati niya yung mudi na. Ay kasukay di ko. Ano ay mayam yung rezo yung poni sharma hilay. Yung biri may pinjing yun ay pinjer. Ay yung mayam lila chanaram ba nina? Ay lila matiyam tog sagi mayam yabi. Ay lila matiyam tang kudol tam sagi. hello Ay di miyam na ito ini ngayam timpay lirim. Ay lila matiyam tang miyam na kudol tam sagi. Lila si wari luitri hayri bal lila dugi makat tarak pa. Kuya nifan suba mapo na
ꯐꯖꯕ ꯂꯤꯂꯥꯗꯨꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝꯃꯗ ꯁꯨꯔ ꯊꯧꯐꯝ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯦ ꯍꯦꯔꯥꯝ ꯃꯣꯇꯤ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩ ꯈꯨꯗꯣꯜ ꯇꯧꯖꯒꯦ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ nang ingon na nung siya ito. Nang ingon na nga siya dinong siya ito ata. Nang ingon na nung siya mong tanggi hayo bata. Ay nakatawag na ay kiba. Ay nakatawag na ay kiba. Ay naman na maramoy na ka. Nang ibupagsit sa pag-iwaraw-raw ata. Ay nang gitado ini ngasini hindi ba se nang gita magtaneta nang hanagom na ingon da nang hanagom na ingon da tado ay namugta kaubat ka nang ingon da nung simog tang hayo ba tata ay di na ko'y ang sad musiba nung siya masakit pra nang inung siya ay gidi nung siya ado so ay gitaway na gaya nung siya ado manay mo dahil may bago magay gatong na bati hatag mapu siya madilay na tara mapug tirin na po matunaroy ado na mana hari mo mapukti nito lalaga ni panso mo mapukti ay ngay nito doy ni panso mo mapukti na ay gamagaluhoto na ata ay nakatahaw na ay kiba ay nakatahaw na ay kiba ay duman naman ang mo na ka nangasipa ay mo araw ni brata ay di may kutsal na binay kani ko mamatagi mapuhay pa doon na si mamaglayram-lay ba di? Nangay matagi mapugo na bugtang na si Kuwata. Nangay mamagi matugin na. Ay hatagi mapugsi ma di. Nangay namang tado na salam lagi Kuwata. Nang matang mapugo na nangay ka na bugtang na si Kuwata. Nadirati tado please. Nangay kumtang na doon na tali ba? Nagi wahaya doon ang tali mo kung tanga doon lagi. Kung kap amatang mo yung pasuhan dyan biko tatoy. Maduna trabati. Maduna trabati nga singit tayo mong panasi lagi. Asing bahay ba nung siya daw mangkrita doy. Ay ngaw na ba ninita doy. Loga ba ni Pansuban? Ay nahigyan ko biko mo lagi. Nangipuhan yar ana lauki ado mo nang di ka na ako mamisip naman na goodbye na singkre ay nataki na sana suyado na tanglo kung tanga doon na maramoy ka ado yam na puksyan pik ka na mamisip to ay di natinita doy nang nahaybaw ni Panso mo mapukto hataki mapuga si Duel na si Bata doy please thank you si Matangan si Dosin na game yung punang bukong sila Tagasari pari maragtat na namayrakpang keso kauba kanagumba isininaw makag angang nupi macha magalakmin na banihay ado angang duga marug keso ga mayam marag sida unaki tre aduna angang nupi macha do counter da gate ki counter sida leire aduna kanagumba marug keso namayrakpang keso kauba yawbiragadi lakmin na ba isa sing adu sida counter da leire aduna takpirei aduga ngasigi nokpadegi asigumlaba performance ngasi piring aida lakminaba mi
lamangnare haiba wafamsi haibira aikoigi volunteer singna ado tamona mayamna pamnaba mayamna nokningba sigumba makhangi thauramsi nokphadi haidana haibiri si karigino minadi yamna noi ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯇꯧꯒꯅꯨ ꯍꯥꯏꯕꯁꯤꯅ ꯍꯦꯟꯅ ꯇꯧꯅꯤꯡꯕ ꯌꯨ ꯊꯛꯄ ꯐꯠꯇꯦ ꯍꯥꯏꯔꯒꯅ ꯌꯨꯁꯦ ꯊꯛꯄ ꯑꯗꯩ ꯇꯧꯍꯩꯗꯦ ꯆꯥꯍꯩꯗꯦ ꯍꯥꯏꯕꯁꯤꯡꯁꯦ ꯁꯤꯅ ꯍꯦꯟꯅ ꯇꯧꯅꯤꯡꯕꯗꯧ ꯇꯧꯋꯦꯕ ꯑꯉꯥꯡꯒ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯨꯝꯕꯒ ꯂꯨꯍꯣꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯌꯥꯏꯗ ꯂꯝꯌꯥꯏꯗ ꯌꯨꯝꯒꯤ ꯃꯌꯥꯏꯗ ꯊꯨꯃꯣꯛꯅ ꯑꯄꯣ ꯑꯁꯥ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣꯝꯃ ꯀꯨꯞꯄꯒ ꯊꯝꯕꯗꯣ ꯌꯦꯡꯕꯗ ꯍꯩꯗꯤꯍꯦ ꯍꯥꯏꯗꯣ ꯅꯝꯅ ꯍꯦꯛ ꯌꯦꯡꯅꯕ ꯍꯣꯠꯅꯕ ꯌꯥꯝ ꯌꯦꯡꯅꯤꯡꯕꯗꯣ ꯍꯥꯡꯒꯠꯂꯒ ꯑꯁꯨꯝꯕꯒꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯦ ꯁꯤꯃꯒ ꯂꯩ ꯁꯤꯃ ꯊꯝꯃꯦ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯥꯒꯤꯁꯤꯡꯁꯦ ꯅꯣꯛꯅꯕ ꯇꯧꯕ ꯅꯠꯇꯕ ꯍꯥꯏꯗꯤ ꯃꯥꯅꯗꯤ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯖꯕ ꯑꯗꯨꯒ ꯁꯤꯆꯨꯋꯦꯁꯟꯗꯨꯅ ꯃꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥꯗꯨꯅ ꯃꯥꯁꯤ ꯅꯣꯛꯄ ꯁꯤꯆꯨꯋꯦꯁꯟꯗꯨꯅ ꯄꯨꯔꯒ ꯅꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯕ ꯅꯣꯛꯐꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯕ ꯅꯣꯛꯇ꯭ꯔꯁꯨ ꯀꯥꯏꯗꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯛꯐꯗꯦ ꯁꯤ ꯊꯣꯟꯕꯅꯤ ꯑꯗꯨꯒ ꯃꯃꯤꯡꯁꯤꯁꯨ ꯈꯤꯇꯪ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯦ ꯑꯩꯈꯣꯏꯁꯦ ꯑꯅꯧꯕ ꯄꯣꯠ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯣꯠꯁꯦ ꯃꯌꯥꯝꯗꯒꯤ ꯀꯃꯥꯏꯅ ꯇꯧꯅ ꯑꯦꯇ꯭ꯔꯦꯛꯁꯟꯁꯤ ꯂꯩꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯄꯣꯠ ꯑꯃꯈꯛꯇꯤ ꯀꯣꯛꯇ ꯊꯥꯗꯕ ꯑꯃꯗꯤ ꯆꯪꯉꯦ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯤꯌꯦꯇꯤꯞ ꯊꯤꯡꯀꯤꯡ ꯑꯃꯈꯛ ꯃꯗꯨꯃꯈꯛ ꯆꯪꯉꯦ ꯃꯗꯨ ꯑꯩ ꯌꯥꯝ ꯀꯟꯅ ꯀꯣꯛ ꯊꯥꯗꯖꯒꯦ ꯑꯗꯨꯅ ꯑꯗꯨꯒ ꯁꯤꯒꯤ ꯅꯣꯛꯐꯗꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯒꯤ ꯀꯣꯏꯟꯁꯤꯗꯤ ꯇꯥꯃꯣꯅ ꯇꯧꯕꯤꯕ꯭ꯔꯥ ꯃꯥꯅꯦ ꯑꯗꯨꯒ ꯑꯗꯨ ꯃꯃꯥꯡꯗ ꯑꯩꯅꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯕ ꯑꯩꯁꯦ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯅꯣꯛꯐꯗꯦꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯍꯤ 10 ꯀꯔꯤꯃꯨꯛꯁꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯀ꯭ꯂꯕꯀꯤ ꯍꯦꯛꯇ ꯅꯥꯄꯤ ꯁꯦꯡꯕ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯀꯔꯤ ꯀꯔꯥ ꯂꯩꯀꯥꯏꯒꯤ ꯑꯩꯅ ꯌꯥꯎꯗꯕ ꯑꯃꯠꯇ ꯂꯩꯔꯛꯇꯦ ꯂꯩꯀꯥꯏꯒꯤꯁꯦ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯗ꯭ꯔꯥ ꯑꯃ ꯇꯧꯗꯅ ꯂꯥꯏ ꯍꯔꯥꯎꯐꯝꯗꯁꯨ ꯃꯉꯥꯏꯔꯦ ꯂꯥꯏ ꯍꯔꯥꯎꯕꯒꯤꯁꯤ ꯃꯅꯤꯄꯨꯔꯒꯤꯁꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯑꯆꯧꯕ ꯀꯩꯅꯣꯝꯈꯛꯅꯤ ꯑꯩꯈꯣꯏꯒꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏꯗꯅ ꯑꯩ ꯂꯥꯏꯕꯨꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯗꯅ ꯌꯥꯝ ꯀꯨꯏꯅ ꯋꯥꯛ ꯇꯧꯔꯝꯃꯤ ꯑꯗꯨ ꯃꯇꯝꯗꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯝꯇꯣꯞ ꯃꯌꯥꯏꯁꯤꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯀꯩꯅꯣ ꯂꯥꯏꯕꯧꯒ ꯆꯣꯡꯕꯁꯤꯗ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯅ ꯌꯥꯝ ꯂꯥꯡꯕ ꯃꯐꯝ ꯑꯃꯈꯛ ꯂꯩꯌꯦꯕ ꯀꯣꯔꯅꯔꯗ ꯈꯤꯇꯪ ꯑꯣꯏꯕ ꯃꯐꯝꯁꯤꯗ ꯃꯗꯨꯗ ꯑꯩꯅ ꯂꯥꯡꯐꯗꯦꯅ ꯄꯣꯁꯇꯔ ꯃꯆꯥ ꯑꯃ ꯊꯦꯛꯑꯦ ꯂꯥꯡꯐꯗꯦꯅ ꯂꯥꯡꯕ ꯐꯠꯇꯦ ꯂꯥꯡꯐꯗꯦꯅ ꯂꯥꯏꯒꯤꯁꯨ ꯀꯩꯁꯨ ꯑꯣꯏꯕꯗꯨꯗ ꯈꯤꯇꯪ ꯃꯩꯇꯩꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩꯅ ꯂꯥꯡꯐꯗꯦꯅ ꯊꯥꯔꯒ ꯊꯦꯠꯄꯅꯦ ꯑꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯂꯥꯡꯐꯗꯦꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯅ ꯍꯦꯟꯅ ꯑꯗꯨꯝ ꯂꯥꯡ ꯂꯩꯌꯦꯕ ꯊꯦꯠꯂꯤꯕ ꯃꯐꯝꯗꯨꯗ ꯂꯥꯡꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯂꯥꯡꯕ ꯌꯥꯕ ꯇꯥꯃꯣꯒꯤ ꯋꯥꯍꯩꯁꯤꯗ ꯅꯤꯡꯁꯤꯡꯉꯛꯄ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯁꯥꯝꯊꯣꯡ ꯌꯧꯔꯝꯗꯥꯏꯒꯤ ꯅꯝꯕꯨꯜ ꯃꯄꯥꯜꯒꯤ RKCS ꯂꯩꯕ ꯑꯗꯥꯏꯒꯤ ꯈꯣꯡꯅꯥꯡ ꯑꯃꯈꯛꯇ ꯃꯐꯝꯗꯨꯗ ꯑꯃꯣꯠ ꯑꯆꯩꯁꯦ ꯁꯨꯝ ꯂꯪꯖꯟꯕ ꯑꯗꯩꯗ ꯃꯐꯝꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯁꯤꯟꯕ ꯃꯤꯗꯨꯅ ꯊ꯭ꯋꯥꯏ ꯂꯧꯒꯅꯤ ꯍꯥꯏꯗꯅ ꯏꯌꯦ ꯑꯗꯨ ꯏꯔꯕꯧꯗ ꯑꯗꯨꯝ ꯂꯪꯁꯤꯟꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃ ꯃꯥꯅꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯦ ꯋꯥꯈꯜꯂꯣꯟꯁꯦ ꯁꯤ ꯂꯩ ꯅꯣ ꯑꯦꯟꯇ꯭ꯔꯤ ꯍꯥꯏꯔꯒ ꯆꯪꯉꯤꯃꯤꯗꯅ ꯅꯠꯇ꯭ꯔꯣ ꯅꯣ ꯄꯥꯔꯀꯤꯡ ꯍꯥꯏꯔꯒ ꯒꯥꯔꯤ ꯊꯥꯔꯤꯅꯦꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯅ मधुदगी ने पूरगा लांगफदे न थाबा अदगदे न नोकपगी ना नोकनिंद्रा नोकचनिंद्रा नोफेट तोखाई मयाम ले नोकफदे नगासाई लांगफदे पुसलगा अदुन फतारे नोकफदे मसामक्स इसामंगना थोनजाबने अदुगा नंबोन बोरागी मतंगदसु वाफम खरा हाइबिरमु मसिगी ममांगदा अमुक्तंग निंगसिंगजनिंगबा अमा नंबोल बोरासी मणिपुर की मफम अयामबदा थुंगना नंबोन बोरागी महाव तंगदब मीसी लैरमरोयदन खल्ली तमोदी ngasi मफम सिदा यौरागा बोरा फेस्टिवल द चाबदुगी ममांगदा नंबोन बोरा चाबिग्रेको नंबोल बोरा याम तोयने साखरे अदुगा नंबोल बोरागी महाव मणिपुर की मियामना हाइबदे सिगी लंबीसदा चटलिबा मीसिंगसिना नंबोल बोरागी महाव खंगदब कनामबक लैरमोय हेने थाजब थमजै अदुगा ऐ इसामक्ति नंबोल बोरा सिदा नोकफदे द फागी ओइना सिनग्रबनि मैम खंबिरमगदर खंबिरमोयदरदि खंगदे खुराइद फंबा होटल अमा मांगना नुपादुदे एडवर्टाइज तौबदा कमाय तौना हागेबु इपुंगो आइगी बोरा सिदि खुराइद फंजरबसु नंबोल बोरा हाइना सेट लाउना हाइरिबनि हाइरबो वाइसे अतोप खुराइद फंबा होटल अमखक सागतपदा मदु आइगी नंबोल बोरा की दमकता चौब नोफदी न हाना न पीग्रबनि सि फेस्टिवल तौ प्रमोशन दु लैगबनि प्रमोशन दि हाना तौजग्रबनि याम नुंगाइजै अदुगा नंबोल बोरागी हौरक वारी दसु
ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯅꯩꯅꯕꯁꯤꯡꯅ ꯍꯥꯏꯕꯤ ꯕꯣꯔꯥ ꯍꯥꯏꯕꯁꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯒꯤ ꯅꯤꯔꯨꯄꯣꯟ ꯇꯧꯕ ꯍꯥꯛꯇꯛꯇ ꯚꯥꯒ꯭ꯌꯆꯟꯗ꯭ꯔ ꯔꯥꯖಶ್ꯔꯤ ꯚꯥꯒ꯭ꯌꯆꯟꯗ꯭ꯔ ꯏꯅꯤꯡꯊꯧꯅ ꯒꯣꯕꯤꯟꯗꯗ ꯃꯊꯦꯜ 109 ꯀꯠꯂꯦꯗꯅ ꯇꯥꯛꯄꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕꯣꯔꯥ ꯍꯥꯏꯕꯁꯤ ꯃꯊꯦꯜ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯗꯨꯗ ꯃꯍꯤ ꯍꯥꯞꯆꯜꯂꯒ ꯑꯃꯨꯛ ꯄꯀꯧꯔꯥ ꯑꯁꯨꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯃꯤꯡꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯊꯦꯜꯁꯤꯡ ꯁꯦꯝꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ श्री गोविंद कटकीब मथेल मतम मदुदगी इनिंगथौना लाउथोकपीदना मणिपुरगी कैथेलसिंगदा मणिपुरगी युमथोंगसिंगदा मसिगुंबा बोरा हाइबसि सिसिनबा यारे हाइदना लाउथोकपिकीदना हाइ मसिगी मतुंग इन्ना नंबोल बोरासी मसिगा लोइना वारीदा अमतंगा तामो निंगसिंगजनिंगबा अमतंगा हाइबियो नंबोन बोरासी अखोइगी सोशली रिकॉग्नाइज तौरबा अखोइगी लाई हराउबान तामोनो पनबिगी लाई हराउबसिदैदा अखोइगी लेसाबीसिंग नुपा सिंगसिना पाखंग सिंगसिना येंगहौननबगी खुदोंग चाबा अमनी असिगुम लदना नंबोन बोरा सिदी मसिगा लोइना वारीदा ngasi येंगबो लेंगबिरकलिबा सिंग असिगी मनुंगदसु यावरमबा याय कनागुंबा सिंग कनागुंबी सिंग नंबोन बोरा चाफमदा अहानबो ओइना थेंगनखिबा पुनसिगी नंबोन बोरा चाफमगी वारीसिना पुनसिगी निंगसिंगबदा नुंगाइबा सरुक मयाम अमा ओइबा ngasi mama mapa sing ngasi mirol sing leiribani aduna nambol bora chapam sidaida leisabi pakhang sak ahan ba khangna ba hobagi khudong chaba amasu nambon bora chapam sidaida lei asigumba socially recognized tawraba mawong ngasi di khara makai handaba male masi mobile gumba tholakpa natragana restaurant na chingba atop patha nabagi mafam sing leikibana garden chingba yam leikibana sumaram oiramba yai adumakpu masi amuk hanjanna asigumba bora chapam sidaida wari sanaragadi bora yonba phammiba thaurani da ima duda itei maduda aigi chanupidu kanaga phamminai haidana magi hangnanabagi khudong chaba masu masi lei aduna socially recognized taubagumna leiramba adugumba nambon boragi wari si ngasi nambon boragi festival asi taure aduna private channel singda TV channel singda hariba thoram masibu yengbiriba natragana mobile gi Facebook da aduga atopa media singda yengbiriba singna kana gumba sing adongi punsigi yamna nungaiba tangkak adu amuktang laktana ningsing minnabiyu adongi family du pudana nambon bora chapam da bora chaminagiba sing nambon bora festival tang taraga tarit pong chathaga doriba sida lengbirakna yengbiyu nambon bora mahau amuk katang biru lau family sigaloina na haiba wafum sibu thamjari makha tabasidi makha tabasidi koktok chage Govindas performance BBC miyamna Govindas ki performance sing mamang da kaya rakana ubikre aikoigi kaiku medhazit goza tolhan hariba artist sing asigi mimicry tawbiriba Govindas ahan mamakta dang asigi Boram festival asibu yengbaleng beri rukwai penamak ikong nonjeri loinana mayam da khwai tagi nungai jani khanjaba mayam na su he na pembi kiba ina su nopade da hek yawjarappada tawjakhiba dialogue ni aigi wajana su thawai sangna thawai yauna hona bikiba aduna thawai yauna hona bikiduna mai pa ena khanjabani maramdan mayam na su he na pambi kiba radio ki masak sungu udaba vocal katang taba medajit ka distant film ki mayam na mami ki jagatta toina unariba toina ubiriba adugum laba aigi yamung kaiku makhoi ni khanabai matik se mayam da khwaidang hena nungai jani khanje khanjaraga ai khudon tamjage farabasu patrabasu naya boy radio ki hero ni to ada haujikan ki inkhalaiba naha singsinaba aise kanano karino masak khangbi da basida khajiktang nongai tabai wanida moibudi ngarangan ki ngakhane aizariba aibudi thoidog hindongna nongbai jing kudingi sandoiba parona taktaga
น้องอันละบุสูท้าพลัยมันนำเด็กมอมบีนักไอ้เงินเด้นุ่งสีนะยามบุ้งก็เขาคิดว่าเมตาจิตให้ต่อแต่การเสนอตีไอ้นี่เฮ้ยนั่งไงตุกันรอฮะนั่นที่บ่นั่งไงตุกันรอบ่ไอ้ใจตากี่ตามเนี่ยตามช่วงตัวนี่นั่งไงตัวเองคนนี้เนี่ยเฮ้ยพอจะพูดตัวนั่งดีรีดูกี่เฮโร่ข้างเงี้ยนะบุกเกลกันตาบ่น่าสักชุดกูดูบ่เรียดูกี่เฮโร่ดูกี่น่ะมีปุ่มคุยมันข้างนี้บ่ดิสเต็มพลัมกี้มันมีไตพังสิตามีปุ่มคุยมันยังไงบ่ดิสเต็มพลัมกี้ไก่คนเนี่ยไก่คนน่ะตื่นเต้นเอาไปน่าหน่อยกันหรอฮะนั่นที่บ่ไก่คนน่ะตื่นเต้นเอาไปน่าหน่อยกันหรอเฮ้ยตอนนั้นนับตัวนะบ่ಅದು ಮಪ್ಪು ಸಿನಿಮಾ ಆರ್ಟಿಸ್ಟ್ ಮನ ಹಗುಲಗ್ಲಿ ಬಜುನಿಯಾ ಆರ್ಟಿಸ್ಟ್ ಮಪ್ಪು ಅಂತಾರೆ ಕಮ್ಮಿ ಹೊಸ ಐ ಕಲುಗೆ ತವಾಯ ಮಗೈತಿ ಐ ಕಮ್ಮಿಗೆ ಬಾಬು ಐ ಬೋರು ಸಿಬಿದೆ ಬಾಬು ಐ ಕಮ್ಮಗೆ ಬಾಬು ಮಗನ Thank you. Mateksi kudon tamjini. Loina na isai nasai makai som mayam da sunungai ni kanjaba akoi apun bo oina konjen da mayam makal sakpagi tanja du lojage mayam da sak tang na bi tanja du lojage yamna nauriba nupadigi lamda yam nauriba artist ni mayam ge abok pisak hai de na so mayam na agyoja gi nopati saitigi suhena khangbi khraba Ranjan sarung bam mayam oh kwa katan harok ta mapi ni stage tak ta kabachari isai akoge kapirana sakpi ki ba bullet hai bai sai do tongan ba artist ki konjen ta abuk pisak na moida tambi bagi mawang da mate matagol tok jage isai si tengbang binaba koi konjen sing makal khudon tambadang tengbang binaba Mr. Kantayambem adi naubi stage tak tak nek pirang na bukangan jani khudon tamjage apan bagi konjen da Hey, isusa, noi loi na yura bani na ne, abok na ne say tambi ba hura ke ko, ay ki isu nupa, hey nupa hay ka tabo iram tere ne noi ba, ay din ne, nung may ki say sak pa duda nupa hay ka tabo iram boy ningo ne, isu nupi ne, kabira na sak pa bullet hay ba do, amuk ta tambi ke ko, se, abok hana sak ya. Pi cối cái cối dầu, khu tuôn pi cái pi dầu, hắn nó pi cối cái cối dầu, khu tuôn pi cái pi dầu, atuka lam bị cắn naga, lon na thamoy do, pi ram batuk laba. Panayam na tum nungai din he, che, aboki din he, bullet ka hai rồi, che aboki din he, hai chạy chu, thăng bra. Se, hai đi bị se, ibiem ma, se ni à, cái tàu là cái apo nang na ni, se muk ta sau se, hậu chỉ kỹ sai to ai nã mục sạo hai ba mani, as pazarani ai ti sum na ki mi ki film ki amati parlor ta sam ka aka mayam pu phachana pa ki paiwani isai ti amuk ta su no mata su ngang pa su laitri ato phani apok na hai ra panina ai isai se sa ake ato mayam thilli pa langi pa noi ta na thillo ai ti isai sa pa hai ta panina haura ke ko yara pa po hauro honu pi koi ke koi dầu aku tol pi ke pi dầu honu pi koi ke koi dầu aku tol pi ke pi dầu thang ninga thak dầu ngau ninga ngau dầu lang ninga lang dầu khat ninga khat dầu thang ninga thak dầu ngau ninga ngau dầu lang ninga lang dầu koi ninga koi
lamlan bi kanata alon na thamoy to piram pathok la ba aduka lamlan bi kanata alon na thamoy to piram pathok la ba ha bullet nong may bullet ay nanaki bullet nong may bullet bullet nong may bullet yare my beauty is so lost ไอ้น่ะตำบีบันน่ะขจิกค่ะมาน่ะให้บันน่ะเนี่ยมายามมาให้ดะเมโกมาทั้งอ่ะสิเดียอีบุงอติเจนตราเช่นั่งสุเนี่ยบุเล่ต่อมุกตะซะอูเช่ 고돌 깜짝이야 볼렌 따플라 고돌 깜짝이야 볼렌 높이 꼬이게 꼬이져라 고돌비게 비져라 아두가 아또빠 람란 바카나다 아두가 아또빠 람란 바카나다 로나 타모이도 비람 바톡라바 로나 타모이도 비람 바톡라바 농마이 불렛네 아이나 나기 불렛 농마이 불렛 빰푸다 불렛 Thank you. อนทงน่ะพะจักกะเดโกมาทั้งอ่ะสิน่ะเนี่ยไอ้กิสุนุปารัมบีทาวนาดะมุกชันเกเนโกอีปุงอดัมบีอ่ะ บอก เช่บุเล็ตต่อมุกตะซะอูเช่ 누비 고이게 고이죠 구돈 비게 비죠 누비 고이게 고이죠 구돈 비게 비죠 턱닝아 턱쇼 ngau닝아 ngau죠 랑닝아 랑죠 두가 람란 비까나다 론나 타모이도 비람바 토글라바 볼레 Thank you มาทั้งดิเนี่ยนุปีคนเจนดะมุกตะแกเฮ้ยอีเปียมามุมปีอ่ะให้มาก็เจ้าได้เราตระผลจัตระบราบอกเราตระผลเส้นลาวก็เฮาดูเราก็มาควงเถิงแล้วแต่ไม่ว่านี่ดะ ที่ดาอังเอาบิสิเดียเช่หกจิกี้ใส่ตัวนั่งสู้มุกตะเจ้าเช่ ให้มาKarino ni ay di film kita ilo kara tawro uga hai daw male to isa lo hai may hun si cingum siyang kanay da abo ado abong na sa o hai ravani na ay na saksang da hai pet ngang way mawang da sakke tan do dia to moy pakten jala jano hono pi koi jau khudol pi pi jau hono pi coi dầu aku dolpi pi dầu thang ngã thang dầu ngao dầu lang dầu khát dầu aduga lan di Canada alon na thamoy to piram batok laba
ha bullet no may bullet ni ay nanaki ha bullet no may bullet yari mo yari may mamihun ka siya punte Nupi na sagbahaw krabani na niya. Nupi amaga amok saan kaya. Ibi maumo niya. Nang so amok ta sa usay saya. Haura. Nupi ko yomi Untung na pasana chakre ko. Matang asina niya. Lilagi jagata. Yam na powder bi kumbong na badang muksan niya. Hey, ibi ma. Se. Abo. Nang sunay amuk ta sa uisay siya. Kamani sa kadoy na po. Oh niya, bullet to. Amuk ta sa usay. Mati magkudon tonggi. Ay nalilada ka sa di pa. Tama dyan niya po. Tabi ko. Nupi koi ke koi zo, kudon pi ke piso. Nupi koi ke koi zo, kudon pi ke piso. Thằng này ngất sông, ông này ngọc sông, làm này nghề làng dâu. Thằng này ngất sông, ông này ngọc sông, làm này nghề làng dâu. Tôi gọi làm bị coi nai ta, lột nè ta môi đâu, thì đâm bất thuộc lê bề. Tôi gọi làm bị coi nai ta, lột nè ta môi đâu, thì đâm bất thuộc lê bề. Bully. Hay mà. Se. Matang asina niya. Lilagi niya kamato sawa hayra kakang na ba. Singlian da dawan kena siya. Hay kiniya. Hay sano pa singlian. Karino na rin. Hay ma. Oto pa nito. Isa'y tambirami. Hay. Abong na tambi ba nga tanin niya hujik pao ni ba siya? Se nang sunya pao na ba? Amok ta sa usya bulit to. Kari. Bulit sa isang tori ba? Ngay ko daw paragdani da ba? Hay. Kari ki parag no niya. Amok ta sa usya. Kari. Try daw gina eh. Nupi ko yung ko siya. Kudon pige piso. Aduga lamlalbi Canada. Lona tamoy do. Piram batong ladi. Nung may bulet ni. Ay nanaki. Bulet. Pangpuda bulet. Parang tayo na mo. Nung pagasuyam na yaw ni siya. Ay heavy nila. Ado din niya. Matang asidiya. Bikunja bihari sarang madam mukhaan niya siya. Ibong mo. Abok. Nang sunay, saya amok na sa usya. Ay di. Bulit hari ba isa ito ay nasagwa di abok. Sarata mati makatang togol tog sige. Ngasigi Bora Festival bo yang beleng birikli bang. Nupa lagtigi athoy bang. Nupi lagtigi athoy bi. Maya mama leng birikli. Ato magpo. Nupa ay basing na. Nupi sing bo pale mimani. Kanbi kita bani. Mayam. Ahaw bo kuba matang ni sige. Nambol Bora Festival.
nupi coi ghé coi dầu khu đồn pi ghé pi dầu thằng ninh thật sâu ngao ninh ngao dầu lang ninh lang dầu thằng ninh thật sâu ngao ninh ngao dầu lang ninh lang dầu Atu kalam landi kanada lona thamoy do piramba thoglaba bule 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 abok loijere abok Thank you, thank you. 로셜러지 해보. 아두디네. 아코기 밤밤시대 뭐 밤마시. ꯃꯊꯪꯁꯤꯗꯤ ꯈ꯭ꯋꯥꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯔꯤꯕ ꯑꯥꯔꯇꯤꯁ ꯇꯥꯃꯣ ꯀꯨꯕꯦꯔꯗ ꯋꯥꯍꯪ ꯑꯃꯨꯛꯀ ꯍꯪꯒꯦ ꯑꯗꯨꯒ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃ ꯄꯤꯁꯤ ꯇꯥꯃꯣ ꯃꯌꯥꯝꯅ ꯇꯥꯃꯣꯁꯤ ꯍꯨꯏꯁꯅ ꯍꯦꯛ ꯍꯥꯏ ꯍꯨꯏꯁꯅ ꯍꯦꯛ ꯍꯥꯏ ꯍꯣꯏ ꯀꯃꯥꯏꯅ ꯁꯤꯁꯦ ꯇꯥꯃꯣꯗ ꯃꯌꯥꯝꯅ ꯃꯤꯡꯁꯦ ꯀꯥꯎꯊꯣꯛꯑꯝꯃꯒ ꯍꯨꯏꯁꯅ ꯍꯦꯛ ꯈꯪꯅꯔꯤꯁꯦ ꯀꯃꯥꯏꯅ ꯈꯪꯅꯕꯤꯔꯤꯅꯣ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯍꯨꯏꯁ ꯍꯥꯏꯅ ꯈꯪꯅꯕꯤꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯒꯤ ꯅꯣꯛꯄꯗꯤ ꯚꯣꯂꯨꯝ 9 ꯈꯥꯡꯉꯦꯟꯐꯝꯗ ꯉꯥꯏꯔꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯚꯣꯂꯨꯝ 9 ꯁꯤꯗ ꯑꯩꯁꯤ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥ ꯑꯃꯈꯛ ꯕꯂꯗꯦꯕ ꯍꯥꯏꯅ ꯑꯃꯈꯛ ꯁꯥꯖꯈꯤ ꯃꯗꯨꯗ ꯍꯨꯏꯁ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯗꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯗꯩꯗ ꯁꯤꯖꯤꯟꯅꯈꯤꯕ ꯃꯗꯨꯗꯒꯤ ꯂꯧꯔꯒ ꯃꯌꯥꯝꯅ ꯍꯨꯏꯁꯅ ꯈꯪꯅꯕꯤꯈꯤꯕꯅꯤ ꯍꯣꯏ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃꯁꯨ ꯄꯤꯕꯤꯁꯤ ꯇꯥꯃꯣꯒꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯏꯁꯩꯁꯤꯡ ꯇꯥꯃꯣ ꯔꯪꯒꯤꯂꯥꯜꯒꯗꯤ ꯍꯦꯛ ꯍꯦꯛ ꯄꯨꯟꯅ ꯁꯛꯃꯤꯟꯅꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯔ ꯑꯣꯏꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯏꯇꯣꯝꯇ ꯍꯦꯛꯇ ꯃꯌꯥꯝꯗ ꯄꯔꯐꯣꯔꯃꯦꯟꯁ ꯃꯇꯦꯛꯇꯨꯃ ꯄꯤꯕꯤꯁꯤ ꯐꯅꯤ ꯊꯥꯒꯠꯆꯔꯤ ꯃꯪꯂꯦꯝꯕ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯅꯣꯛꯐꯗꯦ ꯚꯣꯂꯨꯝ 9 ꯚꯣꯂꯨꯝ 9 ꯈꯥꯡꯉꯦꯟꯐꯝꯗ ꯉꯥꯏꯔꯤ ꯍꯥꯏꯕꯁꯤꯗꯩꯗ ꯂꯧꯖꯈꯤꯕ ꯔꯣꯜ ꯑꯗꯨꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯇꯧꯖꯒꯦ ꯕꯂꯗꯦꯕ ꯍꯥꯏꯁꯤ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥ ꯑꯃꯅꯤ ꯅꯨꯄꯤꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯕꯂꯗꯦꯕꯅ ꯇꯧꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯙꯥꯁꯤꯅ ꯅꯨꯄꯥ ꯑꯣꯏꯅ ꯂꯩꯔꯒ ꯃꯉꯣꯟꯗ ꯄꯥꯈꯣꯟꯁꯤ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯅꯤ ꯕꯂꯗꯦꯕꯅ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯗꯨꯅ ꯂꯩ ꯑꯗ ꯔꯥꯙꯥꯅ ꯀꯔꯤꯒꯤꯅꯣ ꯊꯕꯛꯇꯤ ꯌꯥꯝ ꯌꯥꯝꯃꯤ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯗ ꯂꯣꯜꯂꯛꯎ ꯍꯥꯏ ꯑꯗꯩꯗ ꯕꯂꯗꯦꯕꯅ ꯈꯨꯝꯃꯤ ꯏꯁ ꯇꯧꯔꯤꯁꯤ ꯎꯅꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯋꯥꯔꯦ ꯊꯕꯛ ꯃꯌꯥꯝꯁꯤ ꯁꯨꯕꯗ ꯋꯥꯔꯦꯅ ꯈꯜꯂꯗꯤ ꯅꯨꯄꯥꯁꯤꯅ ꯋꯥꯔꯤꯗꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯣꯕ ꯆꯥ ꯂꯣꯜꯂꯨ ꯀꯩꯅꯣ ꯀꯔꯝ ꯀꯥꯟꯗ ꯂꯣꯟꯗꯣꯏꯅꯣ ꯀꯔꯝ ꯀꯥꯟꯗ ꯂꯣꯟꯗꯣꯏꯅೋ ꯃꯁꯤꯗꯤꯅꯦ ꯃꯁꯤꯗꯤ ꯁꯨꯃꯥꯏ ꯇꯩꯕꯒꯤ ꯃꯍꯨꯠꯇꯅꯦ ꯃꯁꯤꯗꯤ ꯋꯥꯏꯁꯤ ꯇꯩꯈꯤꯕ ꯑꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯍꯪꯉꯤ ꯅꯪ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯃꯣꯅ ꯏꯁ ꯀꯔꯤꯕ ꯑꯩꯕꯨ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯃꯣꯕ ꯑꯣꯏꯗꯤꯕ ꯉꯝꯖꯔꯔꯣꯏꯌꯦ ꯑꯩꯕꯨ ꯍꯣꯃꯣ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯤ ꯑꯐꯥꯎꯕꯤꯅ ꯍꯥꯏꯅꯒꯤꯔꯣ ꯍꯨꯏꯁ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯔꯣꯗꯅ ꯍꯩꯃꯥ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯗꯨꯗꯤ ꯀꯔꯤꯅꯣꯕ ꯅꯪꯅ ꯄꯥꯝꯃꯤꯗꯣ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯣꯕ ꯑꯁꯦꯡꯕꯒꯤ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯅꯪ ꯇꯧꯍꯟꯅꯤ ꯍꯥꯏꯔꯣ ꯍꯣꯏꯌꯦꯕ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣꯕ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯑꯣ ꯑꯩ ꯏꯝꯕ꯭ꯔꯣꯏꯗꯔꯤ ꯇꯧꯒꯦ ꯏꯝꯕ꯭ꯔꯣꯏꯗꯔꯤ ꯍꯨꯏꯁ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯒꯣꯕꯤꯟꯗꯥꯁꯇꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯄꯔꯐꯣꯔꯃꯦꯟꯁ ꯂꯧꯕꯤꯁꯤ ꯒꯣꯕꯤꯟꯗꯥꯁ ꯉꯁꯥꯏ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯩ ꯑꯃꯇꯪ ꯍꯥꯞꯄꯤꯔꯝꯃꯣꯅ ꯀꯟꯅ ꯇꯥꯛꯄꯤꯔꯛꯏ ꯑꯗꯨꯅ ꯏꯁꯩ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯊꯧꯒꯜ ꯇꯧꯖꯒꯦ ꯃꯇꯦꯛꯁꯤꯁꯨ ꯀꯔꯤ ꯊꯥꯗ ꯂꯥꯛꯑꯣꯒꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯁꯦꯝꯕꯤꯈꯤꯕ ꯃꯌꯦꯛꯅꯤ ꯀꯔꯤ ꯄꯥꯠꯇ ꯂꯥꯛꯑꯣꯒꯦ ꯈꯨꯗꯣꯜ ꯇꯧꯖꯒꯦ ꯍꯥꯏꯕꯁꯤ
Kari pata lauge loktak pata laksira Kari pata lauge loktak pata laksira lakoi pata laura motor butku tongawa loktak paishu kam jade lakoi paishu panedi kari manida nakjaba ningon punana koi dajai Kale nung sa di ngay Inanong su di ngay Ngayaram ke sing da dam da Achapot kara pura u Nang bungay bada Napi mayam koy bada Ikokok lene Mapam sing sing hang lene Laglo nang bu Kitang kuro Laglo nang bu Perpebla u Ay nang Ay se nang nate achapo ni Ngairo achapo to Makong na palaga Nagparingo Never AD Naglero Makong napalaga Nagparingo Never AD Naglero Kari patalauge Loktak pata Nagsira Hello. Third koigi Mr. Imruf Govindas na say fajaba sakpiram. Dai miyam dai say katang khudol tawsage. Ai sana ek tawsage ben. Dai miyam na khudol tawsage na. Ai say ja. Kitang santok sandin tawraga. Koi oza jing na midday min hairiba. Koi sigi matang na satra dagi sel lauda lauraga. Koi chak pise taraga di oza kari oi bi yai. Sigi matang dai say tharaga ai khudol tawsage. Maong dadi Thonggadaba mali Chakhumdana Maikhu amata phau Khuramdaba Neti hairaga Thongdan na tokpati yaroy Picha neti hairaga Picha dan na tokpati yaroy Thong neti hairaga Thongdan na tokpati yaroy Picha neti hairaga Picha dan na tokpasu yaroy Ay khoi gi Vitamin Icharado Super fine Icharado Vitamin Icharado Super fine Icharado
ꯆꯦꯟ ꯁꯨ ꯊꯤꯜꯂꯛꯂꯦ ꯏꯟꯁꯥꯟꯒꯤ ꯄꯩꯁꯥ ꯄꯤꯔꯛꯂꯦ ꯁ꯭ꯀꯨꯜꯗ ꯆꯦꯟꯁꯨ ꯊꯤꯜꯂꯛꯂꯦ ꯏꯟꯁꯥꯟꯒꯤ ꯄꯩꯁꯥ ꯄꯤꯔꯛꯂꯦ ꯀꯔꯒꯤ ꯑꯣꯖꯥꯅ ꯍꯣꯡꯗ꯭ꯔꯤꯕ ꯑꯉꯥꯡꯒꯤ ꯆꯦꯡꯕꯨ ꯆꯥꯔꯕ ꯑꯉꯥꯡꯒꯤ ꯄꯩꯁꯥ ꯈꯞꯂꯕ ꯑꯉꯥꯡꯒꯤ ꯆꯦꯡꯕꯨ ꯆꯥꯔꯕ ꯑꯉꯥꯡꯒꯤ ꯄꯩꯁꯥ ꯈꯞꯂꯕ 나북도 나산이 나북도 옅산이 나오간노 비타민이 짜라노 슈퍼파이기 짜라노 비타민이 짜라노 슈퍼파이기 짜라노 하이 비타민이 짜라노 Thank you. ꯌꯥꯝꯗ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕꯤꯈꯤꯕ ꯄꯥꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯏꯁꯩꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯂꯥꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯌꯧꯔꯛꯑꯦ ꯑꯗꯨꯅ ꯃꯔꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯛꯐꯗꯦꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯒꯤꯁꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯨꯒꯗꯧꯕ ꯂꯩꯕꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯕ ꯑꯥꯔꯇꯤꯁꯁꯤꯡ ꯆꯠꯅꯈꯤꯕ ꯌꯥꯎꯔꯦ ꯆꯠꯅꯈꯤꯕꯁꯤꯡꯁꯨ ꯊꯥꯒꯠꯆꯔꯤ ꯀꯦꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯇꯥꯃꯣ ꯋꯥꯍꯪ ꯑꯃꯇꯪ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ mass media film gi trends da nokpade gi mayon si kamdau bige da khanbiri masidi technology hai tai ko sina sakhol ai gai change si mathak dum lai hai badi koi nokpade si ahan ro phong matam da mayam na su khangbirang bani duga hujiki mirol na di khangam dab su ya koi gi video cassette ꯄꯥꯜꯒꯤ ꯂꯨꯄꯥ 700ꯇꯒꯤꯅ ꯂꯨꯄꯥ 1,000 ꯌꯣꯜꯂꯒ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯧꯔꯛꯄꯅꯦ ꯑꯗꯣ BCP ꯅꯠꯇ꯭ꯔꯒ VCRꯗ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯣ ꯀꯥꯞꯄꯒ ꯌꯦꯡꯉꯝꯃꯤꯅꯦꯕ ꯃꯥꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯈꯔ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯂꯣꯏ ꯃꯥꯡꯈ꯭ꯔꯒ ꯗꯤꯖꯤꯇꯦꯜꯒꯤ ꯏꯍꯧ ꯑꯃ ꯗꯤꯖꯤꯇꯦꯂꯥꯏꯖꯦꯁꯟ ꯑꯃ ꯂꯥꯛꯈꯤꯕꯗꯒꯤꯗꯤ ꯑꯗꯨꯝꯕꯗꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯗ ꯂꯣꯏꯅꯃꯛ ꯐꯪꯈꯤꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯃꯥꯔꯀꯦꯠꯇꯗꯤ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯅꯣꯛꯐꯗꯦꯒꯤꯗ ꯅꯠꯇꯦ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯐꯪꯉꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯐꯤꯂꯝꯗꯁꯨ ꯃꯉꯥꯏꯔꯦ ꯃꯅꯤꯄꯨꯔ ꯐꯤꯂꯝꯅ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯔꯤꯁꯦ ꯑꯗꯨꯅꯦꯕ ꯐꯦꯛꯇꯔꯁꯦ ꯁꯤꯅꯦꯕ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ CDꯗ ꯀꯔꯤꯗ ꯌꯣꯜꯂꯝꯕꯒꯗꯣ CD ꯐꯥꯎ ꯁꯤꯜꯂꯛꯇꯕꯒꯤ ꯐꯤꯕꯝ ꯂꯥꯛꯑꯕꯅꯦꯕ CD ꯃꯁꯥꯃꯛ ꯌꯣꯜꯂꯤꯁꯦ CDꯁꯦ ꯁꯤꯜꯂꯛꯇ꯭ꯔꯕꯅꯦꯕ ꯂꯣꯏꯅꯃꯛ ꯃꯣꯕꯥꯏꯜꯗ ꯀꯔꯤꯗ ꯂꯣꯏꯅꯃꯛ ꯌꯨꯇ꯭ꯌꯨꯕꯇ ꯀꯔꯤꯗ ꯃꯌꯥꯝ ꯐꯪꯉꯛꯄꯅꯤꯅ ꯑꯗꯨꯅ ꯅꯣꯛꯐꯗꯦꯒꯤꯁꯨ ꯃꯗꯨꯒꯤ ꯇꯥꯟꯖꯥꯁꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯞꯅ ꯈꯣꯡꯊꯥꯡꯁꯤ ꯂꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯆꯞ ꯆꯥꯅ ꯁꯤꯒꯤ ꯃꯥꯏꯀꯩꯁꯤꯗ ꯆꯠꯂꯒꯗꯤ ꯅꯣꯛꯐꯗꯦꯁꯤ ꯍꯤꯡꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯂꯩꯇ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯌꯨꯇ꯭ꯌꯨꯕꯇ ꯈꯔ ꯑꯩꯈꯣꯏꯅ ꯅꯣꯛꯐꯗꯦꯁꯤ ꯃꯆꯥ ꯃꯆꯥ ꯁꯦꯝꯃꯒ ꯊꯥꯒꯠꯄ ꯑꯗ ꯌꯨꯇ꯭ꯌꯨꯕꯇꯈꯔ ꯄꯩꯁꯥꯈꯔ ꯂꯥꯛꯄ ꯁꯤꯗꯤ ꯌꯥꯝ ꯂꯥꯛꯄꯗꯤ ꯅꯠꯇꯦꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯥꯛꯄ ꯍꯥꯏꯁꯤꯗꯤ ꯀꯩꯁꯨ ꯌꯥꯝ ꯂꯥꯛꯄ ꯅꯠꯇꯦ ꯌꯥꯝꯗꯕꯅꯤꯅ ꯑꯗꯨꯅ CD ꯑꯣꯏꯅ ꯌꯣꯟꯕꯁꯨ ꯑꯋꯥꯕꯒꯤ ꯊꯕꯛꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯁ꯭ꯇꯤꯜ ꯁ꯭ꯇ꯭ꯔꯒꯜ ꯂꯣꯝꯗ ꯑꯗꯨꯝ ꯂꯩ ꯁ꯭ꯇꯥꯔꯇꯤꯡ ꯀ꯭ꯔꯥꯏꯁꯤꯁ ꯂꯩꯈꯤꯕ 1993 ꯒꯤ ꯃꯇꯝꯗ ꯍꯧꯖꯤꯛ ꯆꯞ ꯆꯥꯅ ꯑꯗꯨꯃꯛ ꯊꯦꯡꯅꯔꯤ ꯍꯥꯏꯕꯅꯦꯕ ꯍꯣꯏ ꯑꯗꯨꯝ ꯂꯩ ꯑꯑꯣꯟꯕꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯐꯝꯁꯤꯒ ꯂꯣꯏꯅꯅ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯀꯨꯕꯦꯔ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁꯁꯤꯗꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯃꯨꯛ ꯇꯥꯕꯤꯁꯤ ꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯀꯛꯆꯤꯡ ꯀꯣꯃꯣꯜ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯇꯩ ꯏꯁꯩ ꯁꯛꯄꯤꯒꯗꯕꯁꯨ ꯂꯩꯔꯤ ꯊꯥꯒꯠꯆꯔꯤ ꯒꯣꯕꯤꯟꯗꯥꯁ ꯑꯃꯗꯤ ꯄꯥꯔꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯏꯁꯩ ꯁꯛꯈ꯭ꯔꯕ ꯃꯇꯝꯗꯨꯗ ꯑꯩꯁꯤ ꯏꯁꯩ ꯁꯛꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯠꯄꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯅꯥꯎ ꯃꯥꯡꯂꯦꯝꯕꯅ ꯑꯩꯈꯣꯏ ꯁꯥꯔꯗ ꯐꯖꯕ ꯋꯥꯍꯪ ꯑꯃꯅ ꯃꯔꯛ ꯊꯠꯄꯤꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪ ꯑꯁꯤꯗꯤ ꯑꯩ ꯅꯣꯛꯐꯗꯦꯗ ꯑꯩꯅ ꯍꯦꯛ ꯁꯛꯆꯕ ꯏꯁꯩ ꯑꯃꯈꯛ ꯁꯛꯆꯒꯦ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯏꯁꯩꯁꯤ ꯑꯍꯟꯁꯤꯡꯗ ꯑꯩ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯦ ꯏꯁꯩꯁꯤ ꯎꯗ ꯁꯩꯊꯥꯕꯅꯤ ꯉꯥꯡ ꯍꯥꯏꯔꯤꯕ ꯎ ꯑꯗꯨꯗ ꯁꯩꯊꯥꯔꯒ ꯑꯇꯩ ꯎ ꯃꯈꯜ ꯈꯔꯗ ꯑꯩ ꯁꯩꯊꯥꯖꯕꯅꯤ ꯂꯧꯕꯤꯁꯤ ꯉꯥꯡꯁꯦ ꯉꯥꯡꯅ ꯅꯤꯡꯗꯦ ꯀꯥꯔꯨꯔꯒ ꯇꯤꯡꯈꯪ ꯌꯨꯏ ꯉꯥꯡꯁꯦ ꯉꯥꯡꯅ ꯅꯤꯡꯗꯦ ꯀꯥꯔꯨꯔꯒ ꯇꯤꯡꯈꯪ ꯌꯨꯏ ꯀꯥꯞꯁꯤꯡ ꯑꯣꯟꯗꯨꯅ ꯀꯛꯄ ꯌꯥꯕ ꯀꯧꯕꯤꯂꯥ ꯀꯥꯞꯁꯤꯡ ꯑꯣꯟꯗꯨꯅ ꯀꯛꯄ ꯌꯥꯕ ꯀꯧꯕꯤꯂꯥ ꯀꯥꯟꯁꯤ ꯈꯥꯏꯒꯦ ꯌꯥꯏ ꯄꯥꯂꯦ ꯂꯧꯒꯦ ꯌꯥꯏ ꯀꯥꯟꯁꯤ ꯈꯥꯏꯒꯦ ꯌꯥꯏ ꯄꯥꯂꯦ ꯂꯧꯒꯦ ꯌꯥꯏ ꯉꯥꯡꯁꯦ ꯉꯥꯡꯅ ꯅꯤꯡꯗꯦ ꯀꯥꯔꯨꯔꯒ ꯇꯤꯡꯈꯪ ꯌꯨꯏ 우리 자또 머닝 가담보 우닝토우 우리 자또 머닝 가담보 우닝토우 발미라 전예야이 강풀 전예야이
알미라 전예야이 강풀 전예야이 강채강의 인대 가루르가 딩강유이 우야자 마탕다 레이테 레이하우 우야자 마탕다 레이테 레이하우 보마이 학예야이 내롱 예야이 보마이 학예야이 내롱 예야이 강채강의 인대 가루르가 딩강유이 강채강의 인대 강채강의 인대 강채강의 인대 가루르가 딩강유이 판정을 해, 나 이따오게. 에이 다 이따오는 오기 세 살락버시자, 아이수 와기 세 한번 찾는 게. 예 와기 세 레이브라네 있다 거리 레이터자게 이따오는 sak바하기 주다 이 마카단 레이버 감드나 까칼 레이비. 호이 호이 얌능가이지 이따 헤드 돈비를 와 있다 저기 있다 와기 세세 사마인 떠보냐 거의 만인데 돕조에 있는 루파함 레이. 야 강제 마이 만인데 와판데 와시마나 우소의 핵시오 그들이 방향에 얀바. 아 비석빈가 이게 아다 와판나 타모이 속나 땡타라가 사키베 이세. 호이 호이 있다 이 살락게 아 따비. 판이 있다 예, 딴데 뭐 따나 많이 튕겨라. 예 예전에 근데 얌 하이브니 카라 타와이가 가야 노아이 땡아 시세 카라 쳇총에는 사키. 이따고 이세 세송 아와 이세네 봐 라토비요 있다 와만 카레다 와빨 아이세 하우저라로이 돔조기 레이판나 와만 카레다 와빨 아이세 와만 카레다 와빨 아이세 하우저라로이 돔조기 레이판나 와만 카레다 와빨 아이세 핵 하우락바가 우소이 우티 자비레 핵 하우락바가 바야와 로비레 와만 카레다 와빨 아이세 와 아마나 투목 상바이 사비레 한겐 바우라 로비레 와만 카레다 와만 카레다 와만 카레다 와빨 아이세 맞아 그래 있다 맞아 그래 Thank you. ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯏꯁꯩꯗ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯅ ꯁꯦꯝꯕꯤꯈꯤꯕ ꯅꯣꯛꯄꯗꯒꯤ ꯐꯥꯒꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯏꯌꯥꯝꯕ ꯈꯛꯇꯪ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩ ꯆꯦꯟꯈꯠꯆꯔꯛꯄꯅꯦ ꯏꯌꯥꯝꯕ ꯑꯩ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛꯇꯤ ꯉꯁꯤꯒꯤ ꯍꯣꯁ ꯑꯣꯏꯕꯤꯔꯤꯕ ꯏꯅꯥꯎ ꯃꯪꯂꯦꯝꯕꯗ ꯑꯃꯨꯛ ꯁꯤꯟꯅꯖꯒꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯊꯪꯗ ꯅꯥꯎꯕꯤꯗꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯃꯤꯃꯤꯀ꯭ꯔꯤ ꯃꯇꯦꯛ ꯑꯃꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯍꯜꯂꯣ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯖꯒꯠꯇ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯥꯝꯅꯕꯤꯔꯕ ꯑꯣꯖꯥ ꯀꯛꯆꯤꯡ ꯀꯨꯃꯣꯟꯒꯤ ꯗꯥꯏꯂꯣꯛ ꯑꯃꯈꯛꯇꯪ ꯈꯨꯗꯣꯟ ꯇꯝꯖꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯦ ꯃꯔꯝꯕ ꯊꯣꯛꯂꯛꯎ ꯑꯩꯅ ꯃꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯕꯅꯤ ꯅꯣꯡꯁꯤꯅ ꯉꯥꯜꯂꯒ ꯅꯨꯃꯤꯠꯁꯤꯅ ꯈꯝ ꯇꯥꯕ ꯐꯥꯎꯕꯗ ꯃꯥꯅ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯃꯥꯅ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯊꯣꯛꯂꯛꯑꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯑꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯇꯥꯡ 10ꯗꯒꯤꯅ 13 ꯐꯥꯎꯕ ꯅꯝꯕꯣꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯏꯕ ꯕꯣꯔꯥ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯄꯨꯅ ꯍꯥꯏꯗ꯭ꯔో ꯃꯃꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯂꯕ ꯅꯝꯕꯣꯟꯒꯤ ꯕꯣꯔꯥꯅ ꯃꯃꯤꯡ ꯆꯠꯂꯕ ꯕꯣꯔꯥꯁꯤ ꯏꯃꯥꯕꯨ ꯀꯛꯂꯥꯎꯅ ꯆꯤꯛꯍꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯆꯠꯂꯣ ꯉꯁꯤꯃꯛꯅꯦ ꯏꯃꯥꯕꯨ ꯅꯪꯒꯤ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗ ꯍꯥꯞꯄꯒ ꯕꯣꯔꯥ ꯆꯥꯐꯝꯗ ꯄꯨꯒꯗꯕꯅꯤ ꯃꯣꯏꯒꯤ ꯃꯐꯝꯗꯣ ꯌꯥꯝ ꯅꯥꯜꯂꯦ ꯍꯥꯏ ꯂꯥꯏꯠꯀꯁꯦ ꯄꯣꯁ ꯌꯥꯝ ꯗꯥꯏ ꯍꯩꯅꯤ ꯑꯗꯨꯒ ꯑꯉꯥꯡꯒꯁꯤ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯕ ꯌꯥꯕ ꯂꯝꯄꯥꯛꯅꯤ ꯌꯥꯝ ꯄꯥꯛꯏ ꯒꯥꯔꯤꯒꯁꯤꯅꯅꯦ ꯄꯥꯛ ꯅꯤꯡꯊꯤꯅ ꯇꯧꯔꯤꯕ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯗꯨꯅꯦ ꯃꯑꯣꯡ ꯌꯥꯝ ꯊꯤ ꯇꯥꯈ꯭ꯔꯖꯥꯠꯅꯤ ꯃꯣꯏꯅꯅꯦ ꯁꯦꯠ ꯑꯃꯃꯝꯒ ꯄꯥꯝꯕ ꯀꯣꯏꯁꯟꯁꯤ ꯃꯣꯏꯒꯤ ꯑꯣꯗꯤꯌꯟꯁꯁꯤꯡꯅ ꯍꯪꯉꯛꯑꯒ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯉꯛꯏꯕꯁꯤꯡꯗꯨꯅꯅꯦ ꯄꯥꯎꯈꯣꯡꯒꯁꯦ ꯁꯠ ꯄꯤꯔꯤꯕ ꯑꯗꯨ ꯏꯃꯥꯁꯨꯅꯦ ꯉꯁꯤꯗꯤ ꯀꯣꯏꯁꯟꯗꯣ ꯍꯪꯒꯗ꯭ꯔꯅꯦ ꯆꯠꯅꯤꯡꯉꯤꯕꯅꯤꯅꯦꯍꯦ ꯆꯠꯂꯣ ꯂꯣꯏꯁꯜꯂꯨꯔꯣ ꯆꯠꯂꯣ ꯀꯝ ꯑꯣꯟ ꯁꯦ ꯂꯦꯠ ꯑꯁ ꯒꯣ ꯆꯠꯂꯣ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ ꯃꯁꯦ ꯑꯩꯒꯤ ꯍꯩꯅꯕꯤꯗꯒ ꯂꯩꯔꯦ ꯃꯁꯦ ꯔꯥꯎꯟ ꯀꯤꯛ ꯊꯥꯔꯛꯀꯅꯤꯀꯣ ꯆꯠꯂꯣ ꯑꯗꯨꯒ ꯏꯃꯥꯅ ꯍꯥꯏꯒꯗꯕ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯔꯦꯁꯇꯨꯔꯦꯟꯗ ꯆꯪꯉꯒ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯔꯨꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯏꯃꯧꯗꯨꯁꯨꯅꯦ ꯃꯁꯛ ꯐꯖꯕꯤꯗꯣ ꯍꯥꯞꯆꯤꯜꯂꯣ ꯏꯃꯥꯒ ꯄꯨꯂꯞ ꯆꯠꯁꯦꯌꯨ ꯑꯣꯄꯟꯗ ꯐꯝꯃꯒ
bora sarusi bora makan 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 leibani tharui bora bora amadi marui bora alu bora khamen bora manipur da leitaba bora leitrabani adugani season na tabai wani yaipan bora dom tang saningi ko ima dias yaipan bora ni bahar dine ima ki thamoi se luire masida ya avatar ga dine yongsak bora se ongtang hubiromo morak ai koi ki bora bora ni hai ga ne morok bora ga di marak ta phumbirom ga no kyo morok yam sadi ko simdi ai morok sa da bai ni ai chaite morok pisa deba mayam yai ko bora se punna saminar ko punna ma yai phaminar se thank you Tagat sari ngasi artist do unabagi thoram sida nopadi